अहानबद सोशल मीडिया साइट फेसबुक कोरोंगान बुखुमन फोंदोरप वफम खरा अतोप नॉर्थ ईस्ट स्टेट सिंह मीटोप खंदोपगी थबकसिंग पेखत्पा हौरक्लिबसी यामना फरेब वफम थमलकली अमरोमदना कार्बी लमेट अमैना डॉक्टर तोलीराम रोंगहंग ऑनरेबल चीफ एग्जीक्यूटिव मेंबर कार्बी अंगलोंग ऑटोनोमस काउंसिल दिपुदा पिसिनगिबा मेमोरेंडम अमदा असमना पाली मरुओइना हौजिक मणिपुर थोकलिबि इरांग असिना मरम ओइरकांदा कोकी सिंह चंगसिलक्लिबसिंग असि इमीडिएट प्रिवेंशन लखनबगिदमक्ता मरुओइना पाली लोयना हाइरिबा मेमोरेंडम असिदा कामसिंग हंसे प्रेसिडेंट कार्बी लमेट अमई अदुगा सेक्रेटरी कार्बी लमेट अमईगी लेरादर तेरोना थादोरक मेमोरेंडम असिदा मरुओइना अथुबद इंटरवेंस पिनकी पल्लिबा मरुओइबा मसाकसिंग मखोइगी डिमांडसिंग असि KLA ना KAC दा अकन ममोंगदा मणिपुर की कुकी चंगसिलक्लिबसिंग असि लैंड ग्रांट तौदबा अयाबा पीदनबकी मरुओइब अहानबा पॉइंट अमदा थमली हाइरिबा असिदा ह्यूमैनिटेरियन ग्राउंड KLA ना KAC अमसु गवर्नमेंट ऑफ असम दा मखोइगी ओइबा शेल्टर नत्रगना कैंप्सिंग अरेंज तौबा डेजिग्नेटेड ओइबा प्लेसनिंग दा अमसुम स्टेट की स्ट्रिक्ट सुपरविजन मखादा हाइबा वाफमसिंग मखाताना थमलदुना KLA ना अकन ममोंग थमलकली मदुदी डिस्ट्रिक्ट अमसुम स्टेट ना हारिबा मणिपुर की संगपसिंगसी आइडेंटिफाई तौबा अमसुम सिचुएशन असि नॉर्मलाइज तौरबा मतंग अमुहना डिपोर्ट तौबा हाइबा वाफमसिंग असि मरुओइना पाली ngasi numida wairam phongkiba tuan tuan ba manipuri sifungsingi masum thokhiba thawdo wathoksingi maroibi I pausing meyamda thamjari hanbada panam pausi degi lokasaraka right to information week celebration pangthokre yeknaba laman khumnaba honabada RTI ek lana sizinaroi usam deven Manipur Information Commission asindana right to information week celebration 2024 ngasi Directorate of Information and Public Relations DIPR gi auditorial hall da pangthokre thauram aduda Manipur Pollution Control Board की चेयरमैन ओरिबा वाबागाई केंद्र की MLA डॉक्टर ओसम देवेन Manipur Information Commission की स्टेट चीफ इंफॉर्मेशन कमिश्नर कोइजम राधेश्याम हाना की इंफॉर्मेशन कमिश्नर थनाउजम इबोबी याउन तुआन डिपार्टमेंट के ऑफिशियल्स अमदी RTI एक्टिविस्ट सरुक याखी थौरम मदुद अथोइबा मिथुंगलेन ओइना सरुक यारदुन डॉक्टर ओसम देवेन हाई इंडिया की फजख्रब डेमोक्रेसी की मसद असी अमुक हेन फजहननबमदी इंडिया की मियामना खंगनिंगबा उनिंगबा कया अदु खंगबा यानबगिदमक RTI एक असी हौदोखिबनि मसागी काननब मोंगदा अमदि येकनब लमन खुमनब होनबदा RTI एक लाना सिजनरोइदबनि मसिन मरम ओइरगा RTI की अथिंगमना थबक थौरमदा थिनथानब मसा ओइरकनि एक असी की मतिंग लेंगा अमा असुम मेकेद पुबद असौब थौदांग लौगदरिबनि महांगना हाय RTI एक्टिविस्ट सिंगनसु अफबा माइकई रोमदा कोकसुंगसिनदुना लेबाकी सखत थौरांगदा ओइना इन्फॉर्मेशन एक असी कानब क्या लेरगसु एक असी की मरुमदा लनाई मियोइसिना लेंगा की ऑफिशियल सिंगा नोंगाइतब लेबदिगी वहलगे हाइदुना लान सिजनबा मदि मियोइ खरना मसाइग ओइबा मवोंगदा इन्फॉर्मेशन बु अतोप मियोइसिंगा मंतिकनबगी थौदोक थोक्तबनति थवोंगसिंग असि RTI एक की फजख्रब मससिंगबु मंगहनबा मदि लेबाकी ओइबा सखत थौरांगी थबक थौरमसिंगदा अपन बपि हाइखि थौरम अदुगा मरी लेना मणिपुर इंफॉर्मेशन कमीशन की स्टेट चीफ इंफॉर्मेशन कमिश्नर कोइजम राधेश्याम हाई लेंगा की थबक थौरम खुदिमक मनुंग मपा नाइदबा अफबा लेंगाग्लोन अमा लेनबगी अमदि करप्शन फ्री ओइनबगी वखलोंदा RTI एक असी हौदोखिबनि लेबा असिगी प्रेसिडेंट PM यावना खुदिमक एक असिगी मखात लेदि लोइनना इंफॉर्मेशन खुदिमक मियामना फंगनबगी हक लेदि थौरम अदुगी सरुक अमा ओइना RTI एक की मतांगदा वर्कशॉप अमा सपांगदोकी ngasi थौरम अदु मिनिस्ट्री ऑफ पर्सनल पब्लिक ग्रीवेंस एंड पेंशन की डिपार्टमेंट ऑफ पर्सनल एंड ट्रेनिंग की स्पॉन्सर मखादा पांथोकपन हाइदि मखासा थरक पोइना तो पॉम लेंगाना मणिपुरी लोल बुलुमना लौदुना मतम साना प्रपोजल थरमलबदि लोल असि क्लासिकल लैंग्वेज सलमगदबनी मिलल मणिपुरी लोल बु क्लासिकल लैंग्वेज सलनखिदबा असि मणिपुर लेंगाना लोल असि बु लुना लौदबदगिनी मतम साना लेंगाना प्रपोजल थरम ताराबदि मणिपुरी लोल सु क्लासिकल लैंग्वेज की थाक सलमगनी हाइना मितै इरोल इयक लोइना सिरोल अपुन मलुप मिललना नुवाइतबा फोंदोरखली ngasi kanglapata leiba milal gi mayai loisangna pangthokpa pawgi mifam amada lop asigi president khaidem ingosana phongdokhibada mari lainaba amadi manipur lengana manipuri lol bu lumna laudabadagi
masak suna leizaraba lol asigi proposal thakidabani matam chana Manipur lengana proposal tharamlabadi lol asi soidana classical language ki thakta chanma ngamlangadabani makhatana Manipur lengana tungi mirol gi khanduna lol asi classical language ki thakta salanaba akanama thabak pakhikadabani haibaga loidana karigumba lengana thabak pakhatrabadi milalna akan mukhungjang changsinna ba sem sare hairi nakalamoromda mayeki matangna palladuna president ingosana makhatana hai Manipur lengakna ngasi phawbada mitai mayek sakhotnabagi assembly da puthoktuna khanaba leitri loidana mayek asigi damak budget sel hapasu leitri mayek asi MA phawbagi thakda tambaukhre lengakna su mayek asi sakhothana bo khonaba matam oiri tungi mirol gi damak mitai mayek khaktagi oiba institution ama linkhat piu lengaki language department gi makada leiba mitai phongba lairik sing yengsinna ba leiriba Laisi Call Committee asi nauna mathau tahona na bohona biu hiramasida milan su akan mamiyeng sanglagani haikena su paus ta pali mana makha taraduna Directorate of Education S na primary oja launa bohona ribasida kumza English ngani ga taraga tarukta mitai mek supplementary TET pass tawraba singsu launa bohona biu matam sangna mayek kidama kathoktuna laklaba oja singbu lengana akhanna thorang rakhat kadabani loidana primary oja lawbagi process asida mitai mayek ki TET pass tawraba sing form thadriba fawa form thaba thingbiu haina sumhangna phongdokhen su pawsna makhatari makasa tharak poina to papawna OC Mairana direction piba Khomlang Laman Manipur University do se OC Mairana direction piba Manipuri feature film Khomlang Laman Manipur University Student Union sinduna pangtokpa World Teachers Day gi tharonga mari lainana utkre OC Mairana direction piba Khomlang Laman hairiba Manipur feature film ase university gi oja sing research scholars sing amasum mairoi singa puna yengminabagi tharam ama pangtokre film ase puna yengminabagi maru oiba maramdi film asina miyam piriba mareibak nungsibagi wakhalonadani Manipur University ki BC Professor N Lokendra University sigi School of Agricultural Science ki din oiriba Professor JKN Khetri School of Social Science ki din Professor TS Purnima Devi na singmana saruk yakhibaga thauramadu Khomlang Laman ki director OC Mairabusu felicitate tawduna ikai khona putki ningsing mayabudi film asi MSFDS ki auditorium na numit humni supna mai pakna utkraba film ni film asi utpegi thauramda film sigi director OC Mairan haikibada university ki akhanaba thauram amada Manipuri film bu punna yengbi bhaibasi Manipuri film bu yokhat pibigi asoba khongthang amani university amagi ojasna film asi bu akhanana yengbi basina film asina miyamna pijaningdiba paujel adu fangle haina khanje film ama semgatpa matamda awang thakki mai tampham sing oiriba university ki ojasina su film yengadawri haina khallaga hena section thabak tawningi inot ama pibire wall expression gi ihan hanba oina puthokliba film asigi producer nongthil saibi sanalembini film asida maru oiba saktam langlibi singdi deni likmabam amar mayengbam ratan mukhai idau laken thaudam Maya Sauduri Abenau Ithoi Oinamna Marueva Saktam Langdi film asigi saisakusingna SK manga masum loizing khombini aduga nanau sagol mangda music director oiraga Sanjit Excel editor amadi Naubi Kangla masum Omesh Kumar film asigi cinematographer oiki hanasu paus na makatana phungdorokli makasa tharak poina paujal pausegi editorial memna thamjari Miyam di wabagi mathak nongmada sarani suna saba phanglaktre tha taraga taruk helaklaba Kuki ama sumitai gi marakta thoklibi irang asina maram oiduna lamdam asigi miyam wabagi mathak nongmada sarani suna phanglaktaba yaure hauju irang asina maram oiraga thabak supam nompham laisilakdaba madi tangai fadana sangba polam singi mamal hainingai leitana leptana wangkhalakpana maram oiraga lairaba miyam kokto khut hap haibdu wari state asida lairiba BJP na lusingba lenga asina tha taraga taruk khelaba irang asi lusina na bohonarabasu hauju makhi oina tingamdana lairi lan asina maram oiraga state asigi maru oiba lambi oiriba national highway Imphal Dimapur amasu Imphal Jiribam lambi ngihak leitana ayat apan thokona maram oiraga tangai fadana sangba polam yauna tungan ba makal khudimaki polam sing ningthina mapanigi pusilakpa ngamdabana miyamna sang naina phangan ngamdri national highway ani asida haujik thoklibi irang asina amuk hena saitheng pirakpadigi tangai fadaba polam singi mamalsu are palaitri
Karbarawala singna launing mamal lauduna amukta oikidriba mawngda potsaigi mamal hongkhalakli masida natana aikoigi laumisin misingna puthokpa mana masing yauna tuan polam singsu handak thokibi ising isaw amadi akan len yawwa nonglei nungsit aduna maram oiraga paksana amang ara thuan khiba aduna maram oiraga kaithel da marang kaina phangdri loinana phangliba local gi mana masing asigi mamalsu amukta oikidriba mawngda yoli mapana ki pusilakpa madi local gi tangai fadaba polam sing asigi mamal yamna wangkhalakhiba sina maram oiraga lairabana hena leidiba state asida haujuk amuk hena awaba piba haiba phiba madu mayonari state asigi leidiba food and civil supply director enasu miyamda napsagi sing sisang naina phangandaba madi misang mikhai naibigi mongna satharakpa sina maram oiraga kendra khrada wathok oibasu yauri hauzik local gi seng asigi mamalsu amukta oikidriba mongda seng kg lupa yankai ki phawba yobudana tana ayen sengi mamal arep leitabana tana kaithel phangnadabagi awaba mayoknaba hori handak directorate asina khoirambal kaithel yauna mafam khrada open sale tawduna seng kg da lupa 33 noma khakyelambadusu miyamna mapung phana phangan mangamkidi nomit aduda kiuda lepa miyoi khujo khrak seng kg khra phangnaki Directorate asina sathariba open sale asi makhatana paksana matam khra satharabadi miyamna thengnariba sengi awaba sikhra da oirabasu kohan mangambe hauji state asida thoklibi irang asina maram oiduna hiram khudimakta miyamna thengnariba awaba singa sikohananaba lenga asina athuba matamda thabakhradi lokhatam thui sai ani hanjilaklaba BJP gi lenga asina hauji miyamgi sokho thaurangi kari thabak pekhalibegi haibasi hangatna yengsinba mathautari maramdi lenga haibasi miyamgi thabak tawnaba lairibani miyamgi sako thaurang yauna law and order gi phibam ngak senba ngamdrabadi lenga adu lairubagi kanaba kari lairibegi haibasi miyamna hangnaribu wahangni hiram khudimakta awar apatana thalabi state asida miyamna karamni hinglibagi amadi hingadagi haibasi lenga pairibi MLA minister singna yengsin pamthui itihas na sakhini English ngamaga samapanga humfuga manga ki August kunga tereta lamdam sida thokiba seng tangmagi thawdo ngasi phawba miyamna kawba leithri loina sahi kudingi mahairoi singna saklam khongsat haiduna asauba ningsing thoram pangthokuna lakhi hauzik tha taraga turuk helaglabu Kuki amasu mitei gi marka thoklibi irang asina maram oiraga miyamna thengnariba awabasi lenga asina khangsinadana leibi yaroi potchagi mamal hainingai leitana tangba natana share laina pot phangdabigi tanpamadu yore miyam su wabana kham thengle miyam gi ihau ngaidana lenga asina miyam gi topom topa thabak tawna bu khotna si haiba paujal pauksi gi editorial miyam special content moina thamjari aduga hauskoina di miyam pauksi su matanga solutionjarage amasum miyam puna no update ngamina saina channel sigi makeri gi miyam la makhatana thamjari miyam puna no update ngamina si